M2 kamadi MGO gi JSC na Manipur lenga ki mathak tanduna lakhiba demand tara athobu matamda thabak to onthok trabadi akan ba khongjang sangsinana ba sem sabal oire hairi Kurumzari ISTV News ta taram nuksari hauju mapung oiba pau pizari All Manipur Trade Union Council M2 kamadi All Manipur Government Employees Organization MGO anigi apunba body ama oiriba Joint Administrative Council JSC na Manipur lenga ki mathakta tanduna lakliba demand tara athuba matamda thabak to onthok trabadi akan ba khongjang sangsinana ba sem sabal oire haina JSC gi President Rajkumar Basumani na hari Babuparada leibalu basigi office ta pangthok pa pawgi mifam da mahak na makhata na fongdo kibada JSC na Manipur lenga ta tanduna lakliba demand tara maruoina government employee amasung pensioner sing the piriba dearness allowance DA Dearness Relief DR gi senfam asi central government ki employees sing the piriba DA DR gi senfam ga manana pibiba state sigi government employees sing gi thabak tobagi matam chahi humphunithoi fawba sangdok piduna hojik hangduna leiriba subordinate services sanctioned post listing yankhai asi Manipur state staff selection gi khuthang da thubada mention ba NPS UPS ki mahuta all pension system chanahan ba government employees sing general holiday natana thangja numit suti kakpagi thokiba order adu cancel tawba amadi niyom lana contract basis ta employee lori basi niyom sumna lobi u haiba demand yauna tan kiba demand tara athuba matam gi manung da lengapna thabak oina paikatrabadi makal makha kaya gi khongjang sing sanctionana ba sem saba loire haiki NPS implement the IAS officer, IPS officer, IFS officer, IRS officers in the 1/1/2026 tagi adum par period. Whereas I the highest class Manipur MCS, senior MCS, MPS sing. Amadi I sing the putting Moxidi, Zina Tanari demand in a Pangri Bawadi, Moika, Mumta Pangai like Maradona, respected MPS. Adagi MCS na chingba moi mafam da ina pul tawjari madudi chathari strikes moi so full support tawbiu ani Hokiba hingnong yaida Churasanpur gi Nathal village ki chief ki yum gi pochai mayam ma ki yum mamang da khunja sing na mai thaduna manghan khre village sebamadi khunja sing gi marakta paw phauna bawat padagi thodog adu thokhibani hairi police na miyam adu lakshin khi asogapandi yauki de hairi Uripok Pansai Maning amasung Laikhurim Bilaikai gi apun batengbang murup club na sinduna inner line permit Manipur da sana luhaiba khongjang da leikidraba lamjing maira sapam Robin Hood ki taramathoi subaning sing thorongga mari leinana ngarang numidang maira katpaga loinana haikat laikat tamkhre thormadu da club ki chairman S Rajesh president PS Mosa maira pai bigi mioi sing amasung laikai gi halmal singna saruk yaduna leikidraba lamjing maira gi mafamda awaba phongdokhe Manipur Pony Society ki meeting makhada Manipur Horse Riding and Polo Association amasung Manipur Equestrian Association apun saruk yaduna ngarang dagi Manipur Pony Joy Ride hodokre Manipur gi pony yokatpagi pandam da hodokhiba thoramadu da Manipur Pony Society Secretary General Laishram Bidamani na Safe Manipur Pony na maruiba pandam da pony yokanana bathoramasi sathabani hairiba Pony Joy Ride asi hanagi society asigi president weramba KS Chaurajit na Ningjaramba Manglan Mani Masida Manipur Horse Riding and Polo Association Amadi Manipur Equestrian Association gi organization Singapuna Sinduna Saruk Yaduna Sathabani Haiki Luina Iram Damsida Pony Sago Loidiba Singayamba Laita Lairo Ibana Mokoi Senmitlon the Karadu Urba Sukana Fanganaba Nasidagi Horaga Matam Kaktana Pony Ride Asi Sathabani Haiki Sep Manipur Pony Haibagi Tim Mama Adi Manipuri Pony Singsi Nokatnaba Sep Tongnabagi Damukta Ama Ani Subada Wasi Joy Ride Sabak and Wasi Hana Society Asigi President of Biramba Tamota KS Sorajit the Yamin Ninjaramba program Amani Wasi Aduna Manipur Horse Riding Amadi Polo Association Amadi Manipur Equestrian Association Ani Punna Tauraga Masiki Joy Ride Sasi Pangthok Jabani Lairaba Manipuri Moni nursing Sigi economical condition enhanced on about things of Nava Hydro Kanjaraga Nachi Degi Horaga continuously Tokjaragani Pau Merix the break Malumina Honglagli Bapunsigi Lambisida Araiba Chabaya Makai Sashinari Adoni Hidak Langta Kayama Sada Yarakte Sashi Libasingduna Adongi Liberda Kayam Sokali Kambibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngak thokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Leiren Dwellers na puthokchari mega monsoon sales adongi imung manungi ahongbo mamalda sana lepangamnaba meshina saba sana khudimata supnatagi chada ama making charge khaktada lawiba yaragani maphamna Sega Road Thodaba Boklaikai Imphal West matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break tungda muhana taram noksari makha tarakpa pau pizari sana khunabana haksang phana thambata natana leibak amabu tangdu leitaba santi leiba lamdam ama ohenba ngamgani haina home minister masung sports minister Govindas Konthojamna Pongdokre numen mangani sumna Bishnupur District Olympic Association amasung District Administration Bishnupur na sinduna anba Bishnupur District Olympic Games lisingani kuntaruk DSA ground da pangthokpa hogdopagi thoromda phungdokhibani thoromtu da waina mesigi MLA rengbam nalini moirang SG MLA Thongam Santi District asigi DC amasung District Olympic ki chairman Puja Ilangbam Youth Affairs and Sports ki director Mayangbam Betu amadi District Olympic Association ki president and Mangi Sarugya ki Minister Govindas na makha takibada India gi miyoi crore sam nifu henbagi manungda pikraba Manipurna Olympic amadi Commonwealth Games ta medal lauduna India gi mingchat purakpa ngamli leibag amada sana khonabana tangdu leitaba purakpa ngambata natana saukhatpa lamdam amasu ohenba ngamgani haidaduna lakadaba lisingani kunthra tarukta India na yumbu oiduna Olympic Games pangthoknanaba pandam thamliba sida Manipur gi su sana roi masing yamna sarugya handuna medal yamna lawba ngamnanaba khonasi haina mahakna phongdokhe So lisingani ga kuntrada Youth Olympic India da pangthokpa so lisingani ga kuntrada rukta World Olympic ase Ahmedabad da center oiraga Bharat da pangthoknanabagi pandamama akoida thamli haini basiga iroinana Sports Union Ministry gi maikaidagi India da laiba state punamakta medal phangba yaba discipline kaya asi state khudingmaktagi khadokpa akoi haunganabagi Whatever Mathu Matamda Koi Lagani Masida fighting how Sauba roll of a laboratory was here. Bharat Kasana Konabigi, pick love by Manipurasina. Choba Adumba Daita, Loba State Ama, Gadori, Masida, Wakalon Tambira Haraga, Bishnupur District Olympic Association, Amasum District Administration. Asigumba first Bishnupur District Olympic Games 2026. Pantopira Kase, Yan Namatam Saba. Maram Saba Amani Hawdopagi thoramda wainam AC amadi kumbi AC gi sanakhiba football match ta panjal ahum chanaduna draw satkhi aroibada maroiba paw amuka hanna pizari M2 kamadi MZO gi JSC na Manipur lenga ki mathakta tanduna lakliba demand tara athuba matamna thabak to onthok prabadi akanba khongjang sing changsin anaba sem saba loire hari masiga loinana hoju fawbagi oina dia ISTV news matang asida loisunjari mireng tabiri ba puna makpu amuka hanna kurumjari